ꯁꯥꯟꯇꯤ ꯑꯣꯏꯔꯦꯅ ꯊꯥꯏꯗꯣ ꯀꯔꯤ ꯁꯥꯟꯇꯤꯅꯣ ꯑꯩꯈꯣꯏ ꯐꯪꯉꯤꯁꯦ ꯁꯥꯟꯇꯤꯐꯥꯎ ꯐꯪꯗꯦ ꯍꯥꯏꯕ ꯁꯥꯟꯇꯤ ꯐꯪꯗꯅ ꯁꯤꯗ ꯊꯥꯔꯨꯏ ꯃꯔꯝ ꯀꯩ ꯂꯩꯒꯦ ꯕꯤꯔꯦꯟ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯔꯥꯡꯗꯒꯤ ꯍꯧꯈꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯕꯁ ꯁꯥꯔꯚꯤꯁ ꯉꯁꯤꯁꯨ ꯏꯝꯐꯥꯜ ꯕꯤꯁꯅꯨꯄꯨꯔ ꯆꯨꯔꯆꯥꯟꯄꯨꯔ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣर्ट ꯗꯤꯄꯥर्टमेंट ꯁꯥꯔꯚꯤꯁ ꯃꯈꯥ ꯇꯥꯅ ꯂꯩꯍꯟꯕ ꯉꯝꯂꯕꯁꯨ ꯇꯣꯔꯕꯨꯡ ꯌꯧꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯈꯧꯒꯥꯛꯆꯥꯎ ꯏꯈꯥꯏꯗꯒꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯜꯂꯛꯈ꯭ꯔꯦ꯫ Imphal Senapati Mau National Highway asigi oinadi ngarang kangla tombi lanthokpa ngamkhidaba aduna maram oraga ngasigi oina bus service piba ngamkhidre Manipur lengaki lokalpa khongthang amagi suruk ama oina tholiba irang asi khara nemtharpga loinana National Highway sing hangdoktuna miyam amadi gari sing chathok chasin yahalle haiduna ngarangdagi Imphal Senapati amasung Imphal torbungi MST bus service hogdoki ahuba numitta ngarang Imphal Bisnupur torbungi bus service adu panthupam torbung tamna satpada security force na thattuna thambadagi phogakchau ikhaidagi mamai leiduna Imphal da amu khalakhi makha tana ngasisu malom difot manaktagi torbung tamna passenger khar puraga chakhi National Highway faring the security gi akanba section thorang amasung security gi convoy ga loinana Torung tamna chatkiba MST bus adu Churchanpur amasung Bisnupur ga tainariba mafam phaujakhai ikhai awang police station sangphongi mayoknobda leiba community hall ma fa yorpada Manipur police amadi common regiment na ngaiduna leromki ngahak wari sanar matung torbung gi damakta changsinbada phogakso ikhai bazar da asang rifles ki kesper gari na thachin khamlaga bus driver adugi se changkopna yengki amadi bus adu mafam khara hangdoktuna sector matung satnaba athingba thamlaki security oina yorokhiba CRPF ki team su makhatana sangsinnaba Manipur police ki maikaidagi hairabasu ayawa pidabadagi mamai leiraga Imphal tamna amuk halakhi hari ninisuba numit ki MST ki bus lamthabaga mari leinana phogakso ikha gi khunja amana asumna hai kuki singna landarakpada waba yaba wari mafam asda miyoi amata su leitana passenger bus ki fucking oibi yaroi makhatana bus chelan gi hairabdi hojik lengaki lusingba odiba chief minister nongthom birena tonglaga torbung tamna sangbiro santi hanjilakle hairabanina chief minister amadi minister sing lakpiro miyamda hen awaba piba thabak tobigano Miam asi waba ya wari haina penda fongdokki amaromda Imphal Senapati maugi oinadi ngarang ahoba numitta kangla tombi lathokpa ngamdana halakhiba matung security matik chana pirabasu ngasi makhatana MST bus chelanba ngkhidre lengak ki MST bus amadi security force kangla tombi lanthokpa ngamdabagi sibam da adumak lei haina fresh na phangba paw amana makhatana brokle Kaidaubano moi bus haragadaise moi chum lambi phale lambi chumen moi santi oren thaino kari santi no khoi phangise santi bau phangde haba santi phangdan nasira tharui maram kai lege biren kari oige habanida ma do lawi ma sa do lawi sai sida jeng lawi lanje aduda gyan ta gadam ne dum phang phang gada bani mana hita mai ma sakhi pham le sakhi ko le ga khoi bo sai sida hui thong ba insan madong na lan pang lan khamoi lai wa hai ro Khoi thau ta ben sai la no khoi pan